ꯉꯁꯤꯒꯤ ꯀꯟꯇꯦꯟ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯒꯤꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯃꯁꯤ ꯃꯤꯗꯨꯒꯤ ꯃꯄꯣꯛ ꯊꯥꯒꯤ ꯃꯔꯨꯑꯣꯏꯅ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯕ ꯃꯒꯨꯟ ꯅꯠꯇ꯭ꯔꯒ ꯈꯨꯗꯝꯅꯤ꯫ ꯁꯖꯤꯕꯨ ꯊꯥꯗ ꯄꯣꯛꯄ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯟꯗꯤꯠ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯍꯦꯟꯗ꯭ꯔ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ, ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯃ, ꯁꯒꯣꯜꯁꯦꯟꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ, ꯏꯔꯥꯏꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ, ꯊꯥꯡꯖꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯤꯕꯥ꯫ ꯀꯥꯂꯦꯟ ꯊꯥꯗ ꯄꯣꯛꯄ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯍꯦꯟꯗ꯭ꯔ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯃ, ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ, ꯁꯒꯣꯜꯁꯦꯟꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ, ꯏꯔꯥꯏꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯤꯕꯥ, ꯊꯥꯡꯖꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯟꯗꯤꯠ꯫ ꯏꯉꯥ ꯊꯥꯗ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯃ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ, ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ, ꯁꯒꯣꯜꯁꯦꯟꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯤꯕꯥ, ꯏꯔꯥꯏꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯟꯗꯤꯠ, ꯊꯥꯡꯖꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯍꯦꯟꯗ꯭ꯔ꯫ ꯏꯉꯦꯟ ꯊꯥꯗ ꯄꯣꯛꯄ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯃ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ, ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯤꯕꯥ, ꯁꯒꯣꯜꯁꯦꯟꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯟꯗꯤꯠ, ꯏꯔꯥꯏꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯍꯦꯟꯗ꯭ꯔ, ꯊꯥꯡꯖꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ꯫ ꯊꯧꯋꯥꯟ ꯊꯥ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯤꯕꯥ, ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯟꯗꯤꯠ, ꯁꯒꯣꯜꯁꯦꯟꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯍꯦꯟꯗ꯭ꯔ, ꯏꯔꯥꯏꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ, ꯊꯥꯡꯖꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯃ꯫ ꯂꯥꯡꯕꯟ ꯊꯥ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯤꯕꯥ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯟꯗꯤꯠ, ꯌꯨꯝꯁꯀꯩꯁ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯍꯦꯟꯗ꯭ꯔ, ꯁꯒꯣꯜꯁꯦꯟ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ, ꯏꯔꯥꯏ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯃ, ꯊꯥꯡꯖꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ ꯃꯄꯣꯛ꯫ ꯃꯦꯔꯥ ꯊꯥ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯤꯕꯥ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯟꯗꯤꯠ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯍꯦꯟꯗ꯭ꯔ, ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ, ꯁꯒꯣꯜꯁꯦꯟꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯃ, ꯏꯔꯥꯏꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ, ꯊꯥꯡꯖꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ꯫ ꯍꯤꯌꯥꯡꯒꯩ ꯊꯥ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯟꯗꯤꯠ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯍꯦꯟꯗ꯭ꯔ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ, ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯃ, ꯁꯒꯣꯜꯁꯦꯟꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ, ꯏꯔꯥꯏꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ, ꯊꯥꯡꯖꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯤꯕꯥ꯫ ꯄꯣꯏꯅꯨ ꯊꯥ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯍꯦꯟꯗ꯭ꯔ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯃ, ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ, ꯁꯒꯣꯜꯁꯦꯟꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ, ꯏꯔꯥꯏꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯤꯕꯥ, ꯊꯥꯡꯖꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯟꯗꯤꯠ ꯃꯄꯣꯛ꯫ ꯋꯥꯛꯆꯤꯡ ꯊꯥꯗ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯃ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ, ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ, ꯁꯒꯣꯜꯁꯦꯟꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯤꯕꯥ, ꯏꯔꯥꯏꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯟꯗꯤꯠ, ꯊꯥꯡꯖꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯍꯦꯟꯗ꯭ꯔ꯫ ꯐꯥꯏꯔꯦꯟ ꯊꯥ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯃ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ, ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯤꯕꯥ, ꯁꯒꯣꯜꯁꯦꯟꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯄꯟꯗꯤꯠ, ꯏꯔꯥꯏꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯍꯦꯟꯗ꯭ꯔ, ꯊꯥꯡꯖꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ꯫ ꯂꯝꯇꯥ ꯊꯥ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯑꯉꯥꯡ, ꯅꯤꯡꯊꯧꯀꯥꯕꯗ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯤꯅꯥꯏ, ꯂꯩꯕꯥꯛꯄꯣꯛꯄꯗ ꯄꯣꯛꯄ ꯑꯣꯏꯔꯒana ꯄꯤꯕꯥ, ꯌꯨꯝꯁꯀꯩꯁꯗ ꯄꯣꯛꯄ ꯑꯣꯏꯔꯒana ꯄꯟꯗꯤꯠ, ꯁꯒꯣꯜꯁꯦꯟꯗ ꯄꯣꯛꯄ ꯑꯣꯏꯔꯒana ꯃꯍꯦꯟꯗ꯭ꯔ, ꯏꯔꯥꯏꯗ ꯄꯣꯛꯄ ꯑꯣꯏꯔꯒana ꯅꯤꯡꯊꯧ, ꯊꯥꯡꯖꯗ ꯄꯣꯛꯄꯗ ꯑꯣꯏꯔꯒana ꯂꯩꯃ ꯃꯄꯣꯛ꯫ ꯅꯤꯡꯊꯧꯗ ꯄꯣꯛꯄ ꯃꯤꯗꯤ ꯅꯥꯄꯟ ꯀꯥꯏ, ꯆꯥꯎꯊꯣꯛꯏ, ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤ, ꯇꯜꯂꯤ, ꯃꯈꯣꯡꯅ ꯆꯠꯄ ꯄꯥꯝꯗꯦ, ꯒꯥꯔꯤꯒꯨꯝꯕꯅ ꯆꯠꯀꯜꯂꯤ, ꯃꯃꯥꯡꯗ ꯃꯤꯅ ꯂꯨꯅ ꯇꯧꯏ, ꯃꯇꯨꯡꯗ ꯌꯦꯡꯅꯤꯡꯗꯦ, ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯅ ꯆꯠꯂꯤ, ꯃꯤꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯏ, ꯋꯥꯔꯕꯁꯨ ꯄꯠ ꯇꯠꯂꯤ, ꯅꯨꯡꯉꯥꯏꯔꯒꯅ ꯈꯝ ꯊꯦꯡꯅ ꯅꯨꯡꯉꯥꯏ, ꯂꯂꯣꯟꯕ, ꯊꯤꯀꯥꯒꯤ ꯊꯕꯛ ꯑꯃꯁꯨꯡ ꯀꯔꯃꯆꯥꯔꯤ ꯇꯧꯕ ꯄꯛꯅꯩ꯫ ꯂꯩꯃꯗ ꯄꯣꯛꯄ ꯃꯤꯗꯤ ꯃꯌꯨꯝꯒꯤ ꯄꯨꯁꯤꯟꯅꯕ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯩ, ꯁꯦꯝꯖꯤꯜꯂꯤ, ꯋꯥꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯤꯇꯥꯅꯤ, ꯊꯕꯛ ꯇꯧꯕꯗ ꯋꯥꯌꯥꯝ ꯉꯥꯡꯒꯜꯂꯤ, ꯃꯇꯤꯛꯇ ꯀꯨꯞꯄ ꯑꯌꯥꯝꯕꯗꯤ ꯈꯪꯗꯕ ꯆꯒꯨꯞ ꯂꯥꯏꯅꯤ, ꯃꯆꯥ ꯃꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯍꯩ, ꯄꯣꯠ ꯌꯣꯟꯕ, ꯑꯆꯥ ꯑꯊꯛꯀꯤ ꯗꯨꯀꯥꯟ ꯐꯝꯕ, ꯐꯤꯔꯣꯟ ꯁꯥꯕ, ꯄꯨꯡ ꯏꯁꯩ ꯁꯪꯒꯤꯠꯀꯤ ꯕꯤꯗ꯭ꯌꯥ ꯄꯛꯅꯩ꯫ ꯑꯉꯥꯡꯗ ꯄꯣꯛꯄ ꯃꯤꯗꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯇꯌꯥꯡ ꯇꯁꯣꯏ, ꯃꯁꯥ ꯈꯤꯡꯏ, ꯃꯕꯨꯛꯇ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯦ, ꯋꯥꯔꯦꯝꯗꯤ ꯌꯥꯝꯅ ꯉꯥꯡꯒꯜꯂꯤ, ꯅꯤꯄꯥ ꯑꯣꯏꯔꯒꯅ ꯁꯨꯅꯤꯡꯗꯦ ꯇꯣꯅꯥꯜꯂꯤ, ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯀꯦꯊꯣꯛꯀꯜꯂꯤ, ꯐꯥꯒꯤ ꯍꯩ, ꯑꯆꯧꯕ ꯈꯟꯕ ꯅꯠꯇ꯭ꯔꯒ ꯃꯥꯂꯦꯝꯅꯆꯤꯡꯕ ꯇꯧꯕ ꯄꯛꯅꯩ꯫ ꯃꯤꯅꯥꯏꯗ ꯄꯣꯛꯄ ꯃꯤꯗꯤ ꯌꯦꯜꯍꯧꯉꯩꯗ ꯅꯪꯏ, ꯃꯃꯩꯗ ꯑꯋꯥꯕ ꯀꯣꯛꯀꯜꯂꯤ, ꯃꯤꯅ ꯊꯧꯗꯥꯗꯨꯅ ꯁꯤꯖꯤꯟꯅꯩ, ꯊꯕꯛ ꯇꯧꯕꯗ ꯃꯥꯡ ꯇꯨ ꯅꯥꯏ, ꯃꯤꯅꯁꯨ ꯁꯤꯡꯊꯥꯗꯦ, ꯅꯣꯝꯕꯅ ꯍꯦꯜꯂꯤ, ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛꯇꯤ ꯄꯛꯅꯩ, ꯃꯄꯨꯟꯁꯤꯗ ꯃꯤꯒꯤ ꯋꯥ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯃꯤꯇꯥ ꯑꯣꯏꯒꯜꯂꯤ꯫
ꯄꯤꯕꯥꯗ ꯄꯣꯛꯄ ꯃꯤꯗꯤ ꯆꯥꯎꯊꯣꯛꯏ, ꯋꯥꯖꯥꯎ ꯉꯥꯡꯏ, ꯊꯕꯛ ꯁꯨꯅꯤꯡꯗꯦ, ꯋꯥꯔꯦꯝ ꯉꯥꯡꯕ ꯍꯩꯅꯩ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯣꯔꯦꯟ ꯍꯌꯦꯡ ꯉꯥꯏꯗꯨꯅ ꯂꯩ, ꯄꯥꯡꯊꯣꯛꯇꯦ, ꯃꯤꯕꯨ ꯊꯥꯅꯗꯦ, ꯉꯥꯡꯕ ꯍꯩꯕꯅ ꯃꯤꯗꯤ ꯐꯕ ꯍꯩ, ꯀꯅꯥꯃꯠꯇ ꯃꯕꯨꯛ ꯅꯥꯍꯟꯗꯦ, ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯁꯦꯟꯗꯣꯏ ꯆꯥꯕꯒꯤ ꯊꯕꯛ ꯄꯛꯅꯩ꯫ ꯄꯟꯗꯤꯠꯇ ꯄꯣꯛꯄ ꯃꯤꯗꯤ ꯊꯣꯏꯗꯣꯛꯅ ꯄꯟꯗꯤꯠꯀꯨꯝ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯨ ꯍꯩ, ꯀꯅꯥꯃꯠꯇꯕꯨ ꯊꯥꯅꯗꯦ, ꯃꯥꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯀꯛ ꯇꯧꯕ ꯃꯤꯅꯤ꯫ ꯋꯥꯌꯦꯟ ꯕꯤꯆꯥꯔꯒꯤ ꯊꯕꯛ, ꯕꯤꯗ꯭ꯌꯥꯒꯤ ꯃꯔꯝꯗ ꯏꯕ ꯄꯥꯕꯗꯤ ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄ ꯃꯒꯨꯟꯅꯤ꯫ ꯃꯍꯦꯟꯗ꯭ꯔꯗ ꯄꯣꯛꯄ ꯃꯤꯗꯤ ꯉꯛꯆꯥꯎ ꯊꯦꯛꯄ, ꯃꯤꯅ ꯊꯧꯗꯥꯕ ꯌꯥꯗꯕ ꯆꯀ꯭ꯔꯤ ꯀꯟꯕ ꯃꯤꯇꯥ ꯑꯣꯏ, ꯃꯋꯥ ꯆꯠꯂꯤ, ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩꯅ ꯂꯨꯅ ꯇꯧꯏ, ꯆꯦꯛꯁꯤꯟꯅ ꯄꯥꯜꯂꯤ, ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯌꯥꯟꯗꯕ ꯂꯩ, ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯍꯩꯃꯟ ꯁꯤꯡꯃꯟꯗꯨꯅ ꯄꯁꯤꯡ ꯊꯣꯛꯄꯁꯨ ꯑꯣꯏꯒꯜꯂꯤ꯫